ꯃꯄꯥꯅ ꯑꯣꯏꯔꯛꯄꯗꯣ ꯑꯗꯣ ꯆꯥꯏꯒꯤ ꯃꯌꯥꯝꯁꯦ ꯈꯔ ꯐꯖꯅ ꯁꯧꯔꯦ ꯃꯔꯣꯏ ꯊꯥꯛꯇꯣꯏꯅꯦ ꯃꯌꯥꯝ ꯉꯧꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯊꯥꯛꯆꯜꯂꯒ ꯊꯣꯡꯗꯣꯏꯅꯦ ꯑꯖꯥꯡꯕꯤꯒ ꯊꯣꯡꯕ ꯆꯥꯛ ꯏꯟꯖꯥꯡꯅꯤ Nida Production. Good evening everyone. मैं हजिक से पुंग तादे तौर अब थेंग मन होरे अदो अइसे वीडियो से थांग थब कुई रायना ngasi वीडियो mo थांगत क्या तौर अब अदो नुंथांग अथेंग बिसिगा अइ नुंथांग की चाइनांग थोंग गाय तौरी अदो कई कई थोंदोनो हाबदो मैम जे जेंगनजरके अदो अइ हुजि थोंग हरगे अजांग बिदा अदो जेंगसि मैम थोंग हरगे थांगाबे आहान दुको जम जांग थोंग दोने अब अइ चाइनांग ngasi दि 이 잘하더라 근데 통과래 너무 나와 오빠잖아 오빠이 주디 방에 너가입니다 방브라 गणेशकी नाम नोयावी मिनी है ना गौरी गणेशकी ये यही खाने में तीन दिन तक तुम्हारी में तो जा रही हो बीच चली जाओ ना बुरे से कुई रे जा दबा ngasi जा दो रे चाव चाव थोंगरा हंगदे तेजपत्ता जन थादरीने कंगे तेजपत्ता से मनम जी नम नम दे कई न हंदे मैम सिना इन सोइन थम मनेबको तिवा वैरे अदे कैप्सिकम वैरे अदुका चनमगा सिंगा वेबु खरा वैरे अदे मो ngango खरा वैरे नो उमासी तोंगे ngoda 이 손도 좀 모서리 그냥 감도네 봐 시통통 시도리게 내가 모서리 그냥 띵게 ꯊꯨꯝꯕ ꯉꯧꯕ ꯂꯣꯏ ꯌꯥꯎꯔꯦ ꯃꯆꯨꯅꯦ ꯑꯗꯨꯝ ꯊꯝꯃꯦ टोमेटो पेस्ट तौरे टोमेटो पेस्ट थाक्चना ओचरा मैं जो मोसरी ओइन थोंजंद्रोगन जांबो मोबाइल का पाइथारे jangan ini sama dulu kan ini cukup sudah saya ingin thage sudah saya ingin thage akan ini masih ya memang ini saya thong ini mosori thong ini apa ajang bisa ini tuh kamu ini sih 이 쇼음드는 대형 다 그래. 머리 다 되냐면 소리 모록 찍어서 이제 머리 레디 소리 신나 그런 맛이야 가장 위라고 मुझे चाइनांग थोंबदा हाउदे हरजरा खंदे से असी जे थोंगने बा सि कइना दि जंगे yang isi metang thake yang jo khap phajana saure abako si saubasiga aigi wi thakise si je nangobone abako ase si thakchalaga thongdoi có mày mấy gì? Chị, ai cái gì? Áo rèm có.
ꯑꯖꯥꯃꯤ ꯊꯣꯡꯕ꯭ꯔꯥ ꯑꯖꯥꯃꯤ ꯊꯣꯡꯕ꯭ꯔꯥ ꯃꯌꯥꯝ ꯁꯤꯔꯝꯒꯅꯤ ꯑꯗꯨꯁꯤꯒ ꯑꯗꯒꯤ ꯑꯁꯤꯒꯅ ꯍꯋꯥꯏ ꯊꯣꯡꯉꯦ ꯑꯗ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯁꯤꯒꯤ ꯍꯤꯟꯖꯥꯡ ꯂꯣꯏꯔꯦ ꯃꯅꯥ ꯑꯔꯣꯏꯕꯗꯅꯦ ꯑꯗꯨ ꯑꯁꯤꯒꯤ ꯅꯤꯝꯕꯨꯁꯦ ꯈꯤꯇꯪ ꯆꯥꯏꯒꯦ ꯅꯨꯡꯁꯤꯅꯕ ꯕꯦꯕꯨꯁꯨ ꯆꯥꯏꯌꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯂꯣꯏꯔꯦ ꯑꯗꯒꯤ ꯁꯤ ꯍꯋꯥꯏ ꯑꯗꯒꯤ ꯂꯥꯁꯇ ꯑꯁꯤꯒꯤ ꯁꯣꯌꯥꯕꯤꯟꯁꯦ ꯁꯤ ꯉꯧꯔꯒ ꯉꯁꯤꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯕ ꯃꯊꯦꯜꯁꯦ ꯑꯗꯣ ꯃꯌꯥꯝꯗꯣ ꯕꯣꯔꯣꯏ ꯍꯧꯖꯤꯛ ꯃꯣꯏ ꯃꯄꯥꯅ ꯑꯣꯏꯔꯛꯄꯗꯣ ꯑꯗꯣ ꯆꯥꯏꯒꯦ ꯍꯧꯖꯤꯛ ꯍꯥꯎꯋꯦ ꯊꯨꯝꯃꯤ ꯌꯥꯝꯅ 아이 짜장을 좋아한다. 아침에 싸우라고는 싸우고 그러네요. 이봉 것이 그놈이라 그래 자홍 뭔더래 진짜 까마버니 오지 하와이 이거래 영 깜짝 가이로네 ꯄꯨꯡ ꯃꯥꯄꯟ ꯇꯥꯔꯦ ꯌꯨꯝ ꯃꯝꯃꯦ ꯀꯩꯅꯣ ꯈꯪꯗꯦ ꯇꯥꯔꯦ ꯄꯨꯡ ꯃꯥꯄꯟ 이 ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒ ꯂꯣꯏꯗ꯭ꯔꯣ ꯍꯋꯥꯏꯁꯦ ꯁꯣꯛ ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯦꯕꯀꯣ ꯑꯗꯣ ꯍꯥꯎꯔꯣꯏꯗꯣꯏꯕꯀꯣ ꯁꯣꯛ ꯇꯧꯗ꯭ꯔꯗꯤ ꯑꯗꯨꯅ ꯁꯣꯛ ꯈꯔ ꯇꯧꯁꯜꯂꯦ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯦ ꯂꯣꯏꯁꯜꯂꯦ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯑꯩꯈꯣꯏꯁꯤ ꯆꯥꯕ ꯍꯧꯔꯒꯦ ꯁꯦ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯛꯄꯗ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯕꯗꯤ ꯉꯥꯏꯍꯥꯛ ꯀꯨꯏꯔꯦ ꯑꯗꯣ ꯃꯣꯏ ꯄꯥꯎꯁꯨ ꯆꯥꯛ ꯆꯥꯔꯦꯕꯀꯣ ꯑꯗꯣ ꯆꯥꯛ ꯆꯥꯔꯤ ꯍꯧꯖꯤꯛꯁꯤꯒ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 10 ꯇꯥꯔꯦ ꯄꯨꯔꯥ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 5 ꯇꯥꯔꯦꯕꯀꯣ 10ꯒ ꯃꯤꯅꯤꯠ 5 ꯇꯥꯔꯦ ꯑꯗꯣ ꯑꯩꯁꯨ ꯆꯥꯛ ꯆꯥꯕ ꯍꯧꯔꯒꯦ ꯃꯣꯅꯣꯗꯤ ꯆꯥꯛ ꯇꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯩꯁꯨ ꯆꯥꯛ ꯆꯥꯕ ꯍꯧꯔꯒꯦ ꯑꯩꯒꯤꯗꯤ ꯁꯤꯡꯒ ꯂꯩꯔꯦꯕꯀꯣ ꯑꯖꯥꯡꯕꯤꯒ ꯊꯣꯡꯕ ꯆꯥꯛ ꯍꯤꯟꯖꯥꯡꯅꯦ ꯑꯗꯣ ꯑꯩꯒꯤ ꯆꯥꯛꯁꯤꯗ ꯂꯩꯔꯦ ꯁꯤꯒꯅ ꯕꯨꯔꯤ ꯉꯧꯕ ꯂꯩꯔꯦ ꯁꯤꯒꯅ ꯖꯦꯟ ꯉꯧꯕꯗ ꯂꯩꯔꯦ ꯁꯤꯒ ꯑꯩ ꯆꯥꯛ ꯆꯥꯕ ꯍꯧꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯍꯧꯔꯒꯦ ꯑꯁꯤꯅ ꯄꯨꯗꯤꯅꯥ ꯆꯠꯅꯤꯅꯦ
ꯆꯥꯏꯉꯩ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯗꯕ꯭ꯔꯥ ꯑꯖꯥꯡꯕꯤꯗ ꯊꯣꯡꯕꯅꯤꯅ ꯍꯥꯎꯅ ꯍꯥꯎ ꯌꯥꯔ ꯑꯗꯨꯝ ꯌꯥꯝ ꯆꯥꯛ ꯆꯥꯏꯒꯦ ꯍꯋꯥꯏꯁꯤꯅ ꯍꯥꯟꯅ ꯆꯥꯕ ꯍꯧꯒꯦꯕ ꯅꯪꯒꯤ ꯃꯊꯦꯜꯗ ꯌꯥꯝꯃꯟ ꯂꯩ ꯆꯥꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯗꯣꯏꯔꯥ ꯑꯗ ꯅꯪꯒꯤ ꯕꯣꯔꯤ ꯑꯉꯧꯕꯗ ꯆꯥꯗꯣꯏꯔꯥ ꯑꯃ ꯒꯔꯝ ꯃꯁꯥꯂꯥ ꯕꯥꯔ ꯃꯁꯥꯂꯥ ꯆꯥꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ chicken fried ꯆꯥꯗꯣꯏꯔꯥ ꯅꯪ ꯖꯦꯅꯤ ꯑꯃꯨꯛ ꯆꯥꯊꯣꯛꯇ꯭ꯔꯤ ꯀꯩꯒꯤ ꯂꯣꯏ ꯆꯥꯊꯣꯛꯀꯗꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯃꯇꯨꯝ ꯑꯃ ꯆꯥꯔꯦ ꯌꯥꯔꯦ ꯑꯩ ꯆꯥ ꯉꯝꯃꯣꯏ ꯌꯥꯝꯅ ꯆꯥꯛ ꯃꯅꯥꯗ ꯍꯧꯅ ꯆꯪꯉꯦ ꯄꯨꯡ 8ꯅꯦ ꯆꯥꯛ ꯊꯣꯡꯕꯅꯦꯕꯀꯣ ꯄꯨꯡ 8:30ꯗ ꯂꯣꯏꯔꯦ ꯑꯗꯣ ꯆꯥꯔꯤ ꯆꯥꯔꯤꯉꯩꯗ ꯄꯨꯡ 10ꯗꯤ ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯆꯥꯔꯤꯉꯩꯗ ꯂꯣꯏꯁꯤꯟꯅꯕꯁꯨ ꯇꯧꯔꯒꯦ ꯑꯖꯥꯡꯕꯤꯗ ꯊꯣꯡꯕ ꯆꯥꯛ ꯏꯟꯖꯥꯡ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯍꯥꯎꯗꯤ ꯍꯥꯎꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯄꯨꯝꯅꯃꯛꯇꯤ ꯆꯥꯕ ꯉꯝꯃꯔꯣꯏ ꯑꯗꯣ ꯃꯣꯅꯣ ꯃꯄꯥꯒ ꯃꯣꯅꯣꯒꯁꯨ ꯌꯥꯝ ꯆꯥꯈꯤꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯅ ꯈꯔ ꯌꯥꯝ ꯆꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯊꯝꯃꯒꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯊꯝꯃꯒꯦ ꯕꯥꯏ ꯕꯥꯏ